ꯍꯧꯖꯤꯛꯁꯤ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯄꯥꯀꯤꯁꯇꯥꯟꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯀꯟꯐ꯭ꯂꯤꯛ ꯑꯁꯤ ꯌꯥꯝꯅ ꯆꯥꯎꯕ ꯂꯥꯟꯖꯥꯎ ꯑꯃ ꯑꯣꯟꯈ꯭ꯔꯦ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯁꯤꯅꯔꯦ ꯑꯆꯧꯕ ꯈꯨꯠꯂꯥꯏ ꯀꯌꯥ ꯑꯃ ꯁꯤꯖꯤꯟꯅꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯀꯥꯞꯊꯅꯔꯦ ꯂꯥꯟ ꯑꯁꯤ ꯀꯟꯁꯤꯜꯂꯛꯄꯒ ꯂꯣꯏꯅꯅ ꯏꯟꯇꯔꯅꯦꯠ ꯃꯦꯗꯤꯌꯥ ꯑꯃꯁꯨꯡ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯒꯤ ꯑꯣꯏꯕ ꯄ꯭ꯂꯦꯠꯐꯣꯔꯝ ꯑꯁꯤꯗ ꯂꯥꯟ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯕ ꯍꯤꯔꯝꯁꯤꯡꯒꯤ ꯑꯣꯏꯕ ꯆꯌꯦꯠꯅꯕ ꯀꯌꯥ ꯑꯃ ꯊꯣꯔꯛꯂꯤ ꯃꯁꯤꯒꯤ ꯑꯣꯏꯕ ꯆꯌꯦꯠꯅꯕ ꯑꯁꯤ ꯃꯃꯥꯡꯗ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯀꯟꯐ꯭ꯂꯤꯛ ꯑꯁꯤꯗ ꯅꯣꯡꯃꯩ ꯀꯥꯞꯅꯕ ꯂꯥꯟ ꯇꯧꯕꯒꯤ ꯑꯣꯏꯕ ꯊꯧꯗꯣꯛꯁꯤꯡ ꯂꯩꯕ ꯃꯇꯝꯗ ꯌꯥꯝꯅ ꯀꯟꯅ ꯊꯣꯛꯈꯤꯕ ꯆꯌꯦꯠꯅꯕꯁꯤꯡ ꯑꯗꯨꯅꯤ ꯍꯧꯖꯤꯛ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯄꯥꯀꯤꯁꯇꯥꯟꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯂꯥꯟꯐꯝ ꯑꯁꯤꯗꯁꯨ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥ ꯌꯨꯖꯔ ꯈꯛꯇ ꯅꯠꯇꯅ ꯂꯥꯏꯁꯦꯟꯁ ꯄꯥꯏꯔꯕ ꯃꯦꯗꯤꯌꯥ ꯍꯥꯎꯁ ꯀꯌꯥ ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯍꯥꯟꯕ ꯇꯥꯟꯅꯗꯨꯅ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯑꯣꯏꯕ ꯚꯤꯗꯤꯑꯣ ꯐꯣꯇꯣꯁꯤꯡ ꯑꯞꯂꯣꯗ ꯇꯧꯅꯕ ꯀꯣꯚꯔꯦꯖ ꯀꯌꯥ ꯑꯃ ꯄꯨꯊꯣꯛꯅꯕꯒꯤ ꯑꯣꯏꯕ ꯄꯥꯎꯗꯝꯁꯤꯡ ꯂꯦꯞꯇ꯭ꯔꯤ ꯇꯁꯦꯡꯅ ꯂꯥꯟ ꯁꯣꯛꯅꯔꯤꯕ ꯂꯥꯟꯃꯤꯁꯤꯡꯒꯤ ꯃꯔꯛꯇꯒꯤꯁꯨ ꯃꯁꯤꯡ ꯌꯥꯝꯖꯗꯕ ꯇꯥꯔꯒꯁꯨ ꯚꯤꯗꯤꯑꯣ ꯐꯣꯇꯣꯅꯆꯤꯡꯕ ꯑꯁꯤ ꯅꯝꯗꯨꯅ ꯑꯞꯂꯣꯗ ꯇꯧꯕ ꯑꯁꯤ ꯌꯥꯎꯗꯕꯁꯨ ꯅꯠꯇꯦ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯍꯧꯖꯤꯛ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯥꯟꯃꯤꯒꯤ ꯑꯣꯏꯕ ꯌꯨꯅꯤꯐꯣꯔꯝꯁꯤꯡ ꯁꯦꯠꯆꯤꯟꯗꯨꯅ ꯂꯥꯟ ꯆꯠꯄ ꯁꯥꯗꯨꯅ ꯔꯤꯜꯁ ꯅꯝꯕ ꯐꯣꯇꯣ ꯅꯝꯕ ꯑꯗꯨꯒ ꯄꯣꯄꯨꯂꯔꯤꯇꯤ ꯇꯥꯟꯕ ꯀꯥꯡꯕꯨꯁꯨ ꯑꯗꯨꯃꯛ ꯊꯣꯔꯛꯂꯤ ꯑꯔꯤꯕ ꯐꯣꯇꯣ ꯅꯠꯇ꯭ꯔꯒꯅ ꯚꯤꯗꯤꯑꯣꯁꯤꯡ ꯑꯗꯨ ꯅꯍꯧꯅꯅ ꯏꯗꯤꯠ ꯇꯧꯁꯤꯜꯂꯒ ꯑꯞꯂꯣꯗ ꯇꯧꯔꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛꯀꯤ ꯑꯣꯏꯕ ꯂꯥꯟꯐꯝ ꯑꯁꯤ ꯁꯥꯗꯨꯅ ꯑꯔꯥꯟꯕ ꯄꯥꯎ ꯁꯟꯗꯣꯛꯇꯨꯅ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯄꯣꯄꯨꯂꯔꯤꯇꯤ ꯇꯥꯟꯕ ꯀꯥꯡꯕꯨꯁꯨ ꯌꯥꯎꯔꯛꯇꯕꯗꯤ ꯅꯠꯇꯦ ꯐꯦꯛ ꯅ꯭ꯌꯨꯁ ꯑꯔꯥꯟꯕ ꯄꯥꯎ ꯄ꯭ꯔꯣꯄꯣꯒꯦꯟꯗꯥ ꯑꯃꯁꯨꯡ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯑꯣꯏꯕ ꯄꯥꯎꯗꯝ ꯃꯌꯥꯝ ꯃꯔꯛ ꯑꯁꯤꯗ AjTakꯀꯤ ꯑꯣꯏꯅ ꯍꯧꯖꯤꯛ ꯁꯣꯛꯅꯔꯤꯕ ꯉꯝꯈꯩꯒꯤ ꯑꯣꯏꯕ ꯂꯥꯟꯐꯝ ꯑꯁꯤꯗ ꯕꯣर्डꯔꯗ ꯆꯪꯁꯤꯟꯗꯨꯅ ꯂꯥꯏꯚ ꯀꯣꯚꯔꯦꯖꯀꯤ ꯑꯣꯏꯕ ꯚꯤꯗꯤꯑꯣ ꯑꯁꯤꯁꯨ ꯌꯥꯝꯅ ꯀꯟꯅ ቫꯏꯔल ꯑꯣꯏꯔꯤ वाटर शेलिंग हो रही है इस समय भी अंजना धमाका मैं कैमरा पर्सन से कहूंगा थोड़ा सा शाम पर निकले यहाँ पर धमाकों की आवाज सुनाई दे रही मेरे धीरे यहाँ पर धमाकों की आवाज सुनाई दे रही है काफी लाइट कम कर लीजिए लाइट कम कर लीजिए लाइट कम कर लीजिए सुनील जी लाइट बोलिए कम करेगा लाइट कम कर ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯏꯟꯇꯦꯂꯦꯛꯆꯨꯑꯦꯜꯅꯤ ꯍꯥꯏꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤ AjTakꯀꯤ ꯃꯥꯏꯀꯩꯗꯒꯤ ꯑꯁꯨꯝꯅ ꯀꯣꯚꯔꯦꯖ ꯇꯧꯔꯤꯕ ꯑꯁꯤꯕꯨ ꯌꯥꯅꯤꯡꯗꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯀꯌꯥ ꯑꯃ ꯐꯣꯡꯗꯣꯛꯅꯔꯤ ꯑꯇꯣꯞꯄ ꯀ꯭ꯔꯤꯌꯦꯇꯔ ꯀꯌꯥ ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯃꯁꯤꯕꯨ ꯀ꯭ꯔꯤꯇꯤꯁꯥꯏꯖ ꯇꯧꯕ ꯃꯁꯤꯕꯨ ꯆꯩꯕꯒꯤ ꯑꯣꯏꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯃꯛ ꯂꯦꯞꯇ꯭ꯔꯤ ꯑꯗꯨꯕꯨ ꯆꯞ ꯃꯥꯟꯅꯩ ꯃꯇꯥꯡ ꯑꯁꯤꯗ ꯃꯃꯥꯡꯗ ꯑꯩꯈꯣꯏꯒꯤꯗ ꯇꯧꯈꯤꯕ ꯑꯗꯨꯒꯨꯝꯅ ꯊꯥꯒꯠꯅꯤꯡꯕ ꯀꯥꯡꯕꯨꯁꯤꯡ ꯑꯗꯨꯃꯛ ꯊꯥꯒꯠꯄ ꯂꯦꯞꯇꯦ ꯆꯩꯅꯤꯡꯕ ꯀꯥꯡꯕꯨꯁꯤꯡ ꯑꯗꯨꯃꯛ ꯆꯩꯕ ꯂꯦꯞꯇꯦ ꯃꯇꯥꯡ ꯑꯁꯤꯗ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯄꯥꯀꯤꯁꯇꯥꯟ ꯑꯃꯁꯨꯡ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯕ ꯇꯦꯟꯁꯟ ꯃꯅꯨꯡ ꯑꯁꯤꯗ ꯏꯟꯗꯤꯌꯥꯒꯤ ꯂꯩꯔꯤꯕ ꯐꯣꯔꯁꯁꯤꯡ ꯑꯁꯤꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯒꯤ ꯑꯣꯏꯕ ꯐꯣꯇꯣ ꯑꯃꯁꯨꯡ ꯚꯤꯗꯤꯑꯣꯁꯤꯡ ꯑꯁꯤ ꯅꯝꯗꯨꯅ ꯂꯩꯔꯤꯕ ꯃꯤꯌꯥꯝꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯥꯒꯠꯄꯤꯒꯅꯨ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯅ ꯂꯩꯔꯤꯕ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯊꯥꯒꯠꯂꯛꯄ ꯑꯗꯨ ꯈꯛꯇꯃꯛ ꯁꯦꯌꯔ ꯇꯧꯕꯤꯌꯨ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯅꯣꯇꯤꯁꯁꯤꯡꯁꯨ ꯑꯗꯨꯃꯛ ꯆꯥꯏꯊꯣꯔꯛꯄꯗꯤ ꯂꯦꯞꯇ꯭ꯔꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯂꯥꯟ ꯌꯥꯝꯅ ꯀꯜꯂꯤꯕ ꯖꯃꯨ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯒꯤ ꯑꯣꯏꯅꯁꯨ ꯖꯃꯨ ꯄꯨꯂꯤꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯑꯣꯐꯤꯁꯤꯌꯦꯜꯂꯤ ꯁꯤꯇꯤꯖꯦꯟꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯅ ꯂꯥꯟꯃꯤꯁꯤꯡꯒꯤ ꯑꯣꯏꯕ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯗꯦꯄ꯭ꯂꯣꯏꯃꯦꯟ ꯆꯠꯊꯣꯛ ꯆꯠꯁꯤꯟꯒꯤ ꯑꯣꯏꯕ ꯃꯐꯝꯁꯤꯡ ꯑꯃꯁꯨꯡ ꯁꯦꯟꯁꯤꯇꯤꯚ ꯑꯣꯏꯕ ꯂꯣꯀꯦꯁꯟꯁꯤꯡ ꯑꯁꯤ ꯅꯝꯗꯨꯅ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯊꯥꯒꯠꯇꯅꯕꯒꯤꯗꯃꯛꯇ ꯐꯣꯡꯗꯣꯛꯄ ꯋꯥꯐꯝꯁꯤꯁꯨ ꯑꯃꯅꯤ ꯃꯁꯤꯗꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤ ꯃꯇꯝ ꯑꯃꯗ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡ ꯃꯔꯛꯇ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯒꯤ ꯍꯣꯠ ꯇꯣꯄꯤꯛ ꯑꯣꯏꯈꯤꯕ ꯃꯁꯤꯒꯤ ꯇꯣꯄꯤꯛ ꯑꯁꯤ ꯉꯁꯤꯗꯤ ꯏꯟꯗꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯒꯤ ꯍꯣꯠ ꯇꯣꯄꯤꯛ ꯑꯃ ꯑꯣꯏꯅꯔꯛꯂꯤ ꯃꯇꯥꯡ ꯑꯁꯤꯗ ꯌꯥꯝꯅ ꯆꯥꯎꯕ ꯂꯥꯟꯖꯥꯎ ꯑꯃꯅ ꯆꯍꯤ 2 ꯁꯨꯖꯤꯜꯂꯛꯂꯕ ꯑꯋꯥꯕ ꯆꯩꯊꯦꯡꯇꯅ ꯊꯜꯂꯕ ꯂꯝꯗꯝ ꯑꯁꯤꯒꯤ ꯑꯣꯏꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯍꯧꯖꯤꯛ ꯂꯥꯛꯂꯤꯕ ꯀꯟꯐ꯭ꯂꯤꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯋꯥꯐꯝꯁꯤꯡ ꯐꯣꯡꯗꯣꯛꯅꯕ ꯑꯗꯨꯃꯛ ꯂꯦꯞꯇ꯭ꯔꯤ ꯍꯧꯖꯤꯛ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯄꯥꯀꯤꯁꯇꯥꯟꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯂꯥꯟꯐꯝ ꯑꯁꯤꯗ ꯉꯝꯈꯩꯗ ꯄꯣꯁꯇꯤꯡ ꯇꯥꯗꯨꯅ ꯂꯩꯈꯤꯕ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯒꯤ ꯐꯣꯇꯣ ꯊꯥꯒꯠꯇꯨꯅ ꯑꯦꯗ꯭ꯔꯦꯁꯅꯆꯤꯡꯕ ꯆꯞ ꯆꯥꯅ ꯃꯃꯤꯡ ꯃꯊꯥ ꯍꯥꯞꯇꯨꯅ ꯆꯥꯎꯊꯣꯛꯆꯔꯤ ꯑꯩꯈꯣꯏꯒꯤꯁꯨ ꯄꯥꯔꯇꯤꯁꯤꯄꯦꯠ ꯇꯧꯔꯤ ꯍꯥꯏꯗꯨꯅ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯊꯥꯗꯣꯛꯄꯒꯤ ꯑꯣꯏꯕ ꯋꯥꯐꯝꯁꯤꯡ ꯃꯁꯤꯒꯤ ꯇꯥꯌꯣꯟꯅꯕꯗꯅ ꯍꯧꯖꯤꯛ ꯉꯝꯈꯩꯗ ꯂꯥꯟ ꯊꯦꯡꯅꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯐꯣꯇꯣꯁꯤ ꯊꯥꯒꯠꯇꯨꯅ ꯃꯥꯒꯤ ꯑꯣꯏꯕ ꯑꯦꯗ꯭ꯔꯦꯁꯁꯤꯡ ꯐꯣꯡꯗꯣꯛꯄ ꯑꯗꯨ ꯐꯣꯡꯗꯣꯛꯄꯤꯒꯅꯨ ꯃꯤꯒꯤ ꯑꯣꯏꯕ ꯄꯥꯔꯁꯣꯅꯦꯜ ꯏꯟꯐꯣꯔꯃꯦꯁꯟꯗꯨ ꯁꯦꯌꯔ ꯇꯧꯕꯤꯒꯅꯨ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏ ꯍꯥꯏꯕ ꯋꯥꯐꯝ ꯐꯣꯡꯗꯣꯛꯄꯁꯨ ꯑꯗꯨꯃꯛ ꯎꯈꯤ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯀꯅꯥꯅꯕꯨ ꯆꯨꯝꯂꯤꯕ ꯀꯅꯥꯅꯕꯨ ꯂꯥꯜꯂꯤꯕ ꯍꯥꯏꯕꯗꯨꯒꯤ ꯑꯣꯏꯕ ꯗꯤꯁꯀꯁꯟꯗꯨꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯣꯏꯕ ꯅꯥꯏꯗꯅ ꯂꯩꯔꯤ ꯇꯧꯕꯇꯕꯨ ꯗꯤꯖꯤꯇꯦꯜ ꯏꯔꯥꯒꯤ ꯑꯣꯏꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯂꯥꯟꯕꯨ ꯍꯦꯛ ꯊꯣꯛꯑꯗꯤ ꯃꯁꯤꯒꯨꯝꯂꯕ ꯊꯧꯗꯣꯛ ꯑꯁꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯂꯣꯏꯅꯃꯛ ꯍꯦꯛ ꯂꯩꯕꯖꯥꯠꯅꯤ ꯏꯟꯗꯤꯌꯥ ꯄꯥꯀꯤꯁꯇꯥꯟꯒꯤ ꯑꯣꯏꯕ ꯂꯥꯟꯐꯝ ꯑꯁꯤꯗ ꯂꯥꯟꯃꯤꯁꯤꯡꯒꯤ ꯐꯣꯇꯣ ꯚꯤꯗꯤꯑꯣ ꯅꯝꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯁꯤ ꯃꯅꯤꯄꯨꯔ ꯍꯥꯏꯔꯤꯕ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯅꯩꯅꯕ ꯑꯁꯤ ꯌꯥꯝꯅ ꯊꯣꯔꯛꯂꯤ ꯀꯔꯝꯕ ꯁꯥꯏꯠꯇ ꯂꯦꯞꯄꯅ ꯆꯨꯝꯂꯤꯕꯅꯣ ꯍꯥꯏꯕ ꯈꯟꯕꯗ ꯑꯩꯈꯣꯏꯒꯤ ꯑꯣꯏꯅꯗꯤ ꯆꯃꯝꯅꯕ ꯑꯃ ꯑꯣꯏꯔꯦ ꯑꯗꯨꯕꯨ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯌꯥꯝꯅ ꯚꯥꯏꯔꯜ ꯑꯣꯏꯈꯤꯕ ꯏꯁꯩ ꯑꯃꯗꯤ ꯅꯤꯡꯁꯤꯡꯂꯛꯏ ꯀꯪꯂꯩ ꯏꯃꯥ ꯅꯨꯡꯁꯤꯕꯤ